Agartalagi Custom Division ge Deputy Commissioner na Luchingba Teliamura Custom Preventive Force and Divisional Preventive Force ge achoba team amana Bangladesh tamna lotna Khutlai Punaba hotnaramba Manipur Dagi Meeoi ama Tripura Amadi Bangladesh Anigi NGAMKHEI PARINGDA Leiba Border Pillar number 1963 by 11S Singi Chera Khowai dagi Khutlai Konana Fakhre Hairiba thudok asigi matangda Custom Division Agartalagi Officer amana Manipur Dagi Meeoi ama NGAMKHEI PARINGDA lona yadaba mongda Khutlai Galoinana mayai kaba potlam kaya puthok pusin tawnaba Guwahati gi lamding dagi Agartala tamna lakadauri haiba paw ama fangbadagi Agartalagi Custom Division gi Commissioner da paw piraba tungda Manipur Dagi Meeoi adu ngarang fagatpa ngamkhibani hairiba Meeoi adu dagi Russia, United States amadi India da saba .32 mm ki pistol mari magazine manga amadi .32 mm gi nongmei maru chamage yankai fagatki Hairiba Meeoi adu Custom Act 1962 gi makhada haunabi matung ina faraba tungda Khowai gi CGM gi mamangda puthoklaba tungda judicial custody da thajinkre hairi